अहानबदा नसिगी मरुएबा पाउसिंग मणिपुर की मपान लेरिबा सानरोई सिंह चानबा थबक पिदुना स्टेट की ओइना लेरनबा अंगंबा मौंग होनरी हाइना चीफ मिनिस्टर एन बिरेन फोंदोक्रे चीफ मिनिस्टर एन बिरेन लुचिंगदुना खैरमन कैथेल सेंगदोपगी थबक चथख्रे अमदी कोर्ट केस अमा थेंगनबदा मतम यामना लौबना मियामना कोर्ट पु नौम नौमगी थाजबा मांगनबगी मचाकनी हाइना डेप्यूटी चीफ मिनिस्टर वाई जय कुमार हाइख्रे खुरुमजरे ISTV पाउमियंग ताबीरबा संगुतराम नोकचरे हौजी मपुंगे पाउ हंदक की कुनमातोई सुबह कॉमनवेल्थ गेम्स अमसुंग 39 सुबह एशियन गेम्स ता मेडल लौख्रबा अमदी सरुक यारुबा सानरोई सिंह लोइनना ऑफिशियल सिंह डिपार्टमेंट ऑफ यूथ अफेयर्स एंड स्पोर्ट्स ना तरामना ओकपग लोइनना इंसेंटिव यंथोख्रे इंफाल की क्लासिक ग्रांडे दा पांगथोखिबा थोरम अदुदा चीफ मिनिस्टर एन बिरेना स्पोर्ट्स की पावर हाउस नि हारिबा मणिपुर ना मेडल लौबा हंथरकपा परफॉर्मेंस फजरक्ट्रिबगी मतंगदा नुंगनांगबा फोंदोकपग लोइनना हिरम असिदा यंगसिंदुना परफॉर्मेंस हेंगत हनबगी तंगाई फदब लेरे स्टेट असगी रिसोर्स यामना लाक्ट्रगसु साना खोनबगी लमदा अंगम थाकता होनरे लमदा मसिगा चानबा मसाना सिंगदा अहेनबा मियेंग चंगदुना सेमगत सागतकनी हाइखे अखोगी सानबसे सानरुरगा गोल्ड मेडल फंगुरगा मधुगी प्राइज फंगगा और मधुगी सर्विस संग्र मतुंगदा होनबा लेपकरा आइने फील तोबनी को लेपनबे आइने फील तोबनी मरमदि 99% मक हाइबदी लांगदरा 80-90% दे कोई मणिपुर रिप्रेजेंट ओवर इंडिया रिप्रेजेंट ओवर मरम साबा रिकॉग्नाइज ओवर क्योंकि डिसिप्लिन दे याव सिंदे कोई we have given benefited idea to my neighbors maximum like we bini adu pigra matungna handar budum tawrisi karino sumne ki service to phangna bakti tawmi bra kaino phangre na pe lai thob lai bra haibagi singna wa oda feel tawni madu tawe have not I am not saying that I am not claiming that you people are doing that thing adu na koi review ma koi ki sidai da lebe koi ki mi koi sanaroi sinna khara hena hainajaba pamjaba adu gum khara identify tawga compete to hona baluda ai mother emphasis pinini स्पोर्ट्स मिनिस्टर लेटपाव हाउकिपना मणिपुर की सानरोई सिंगना लौरिबा थौदांग अखोई खुदिमकना चाउथोकचै तोंगान तोंगानबा मसाना सिंगदा ट्रेनिंग चथदुना टैलेंट खंगदोकनबा होनरे हाइखे ngasi थौरम अदुदा MLA ओलुखोई स्पोर्ट्स की डायरेक्टर आर्मस्ट्रांग पामे सुसरकियाके एशियन गेम्स अमसुंग कॉमनवेल्थ गेम्स ता गोल्ड लौरकपदा रुपा लाख 9 ओइरंबा अदु रुपा लाख 15 सिल्वर दा मंगा ओइरंबा अदु लाख 10 ब्रोंज ता अहुम ओइरंबा अदु लाख 9 दा हेंगतपग लोइनना सरुक यारुबा खुदिमकता रुपा लाख 2 पिरगनी लाउथोके Really feel apprehensive if so many gold medals winners will come up, so we have only a very limited incentives put up in a budget. So we have apprised the Honorable CM also to give more fund for incentive. In principle, he have agreed. I think the file is pending on the planning. It will be a great booster for the players, a great booster for the athletes. जाति की मपा महात्मा गांधी बु इकाई खुमनबा उत्प ओइना इंडिया की प्राइम मिनिस्टर ना इंडिया पुंबा लु नाना थमनबा की पांदमदा पाइखतपा स्वास्थ्य ही सेवा कैंपेन की मनुचना मणिपुर दसु ngasi चीफ मिनिस्टर एन बिरेन लुचिंगदुना खैरमन कैथेल सेंगदोपकी थबक चथख्रे ngasi lamtu सेंगदोप अदुदा चीफ मिनिस्टर एन बिरेना लु नानबना सेवानी हाइबा प्रोग्राम की मखादा ngasi दगी अक्टोबर की तांग अनि फावबा चयोल अनि चुबना बीजेपी की वर्कर सिंगना इंफाल सिटी मनु खक्तनतना मणिपुर की लेकाई लेकाई सिंगदसु लमतु सेंगबगी थबक असि चथगनी अक्टोबर की तांग अनिगी मतुंगदना महात्मा गांधी की चाम यांखैरक सुबा मपोक कुमोनगा मरी लेनना सही चुपा तोंगान तोंगान बा प्रोग्राम कया पाखतकनी हाइखे मणिपुर द सिटी अनि ऑल इंडिया की वेना मोस्ट क्लीनलीनेस सिटी की मनुंगा सिटी अनि यावरकना ngarang ऑनरेबल प्राइम मिनिस्टर ने कोइदा एकोगी महुत डिपार्टमेंट अमदि मणिपुर की गवर्नमेंट अमदि मियामदा लूना ना लेबिदमक्ता एप्रिसिएशन लेटर मसुंगा प्राइम मिनिस्टर मसाना गिरगा थाबिरई हाइना अदुना प्रजा मयामदा इना अपील तौनिंगबसि लूबनानबा स्कूल द ओइरो ऑफिस द ओइरो करी द ओइरो हारिबा चथगदोरिबा गवर्नमेंट चथराइबा मिशन जी प्राइम मिनिस्टर मोदी की मखादा चथराइबा मिशन जी दा प्लीज डू इन्वॉल्व स्कूल द ऑफिस द लेकाई लेकाई क्लब सिविल सोसाइटीज एनजीओ मयाम पुन्ना यावबिरगा निदेन क्लीन थमसे ना यदमाइना अपील दो नगर पंचायत की एरिया अदुगा स्मॉल टाउन एरिया सिंगदे कोई मैन पावर की शॉर्टेज कर लेरमे अदु वी हैव आइडेंटिफाइड
aduna manpower sing kitang hanna ba na government madu step local le Amaramda ngarang lamdeng solid waste management ki lambida amora kai puba gari dagi walker mataduna sikibagi matangda ISTV news na hangba wahangi pakumda chief minister N Birena nong namaram oiduna lambi sembada kudong sadaba kaya mayokna duna lakpani nong hek hangkibaga manipur gi lambi kaya sembagi thabak paikalagani haike nong sina kitang ai thujan ba yada bagi tawbani kitang hanga amina ba koi war putting do lambi su loina semani all over the state ayam loina koi semjara ngasigi lamtu sengdokpa du da saruk yakiba BJP gi national secretary Ram Madhav na India pumbalu nana thamnabagi pandamda prime minister na hodokiba campaign ase BJP gi wakar khudingmak na thabak oina paikhatpani haike Prime Minister Modi ji at 9:30 in the morning all over the country our cadres will go onto the street and work towards creating clean environment in all the cities. Court case ama thengnabada matam yamna lobana miyamna court pu nongmagi thajaba manganabagi machakni haina Deputy Chief Minister YJ Kumar na All Manipur Bar Association Ambagi Humputare Suba Foundation Day gi thorom da phongdukre Uripok Cherab Court Complex da pangthokiba Ambagi Foundation Day gi thorom aduda Ambagi President S Chandrajit Sharma Works Minister T.S. Bishwajit Manipur Sarkar gi Advocate General N Kumar Jit Manipur High Court ki Judge Justice Case Nobin Bar Council of Manipur gi Chairman O Madhuchandra High Court Bar Association gi President S.S. Paungnamna sarukya ke Laikidraba members sing da ikai kumnaba utuna minute ani tumina leptuna awaba phongdoke loinana laikidraba singi photo da laisuka tuna ikai kumnaba utke Works Minister T.S. Bishwajit na Manipur da ningthau palingai matamdagi hauna wayal bisar gi thabak chatharake amadi mipung khudingda justice phanganbagi chanabi leirei mipung khudingmapu free legal service piba mathau tai masigi damak senfam masida leiriba singna kathokpa amaga loinana mathau tawbu changi haike Deputy Chief Minister YJ Kumar na miyamda achumba justice phanganba law court khaktanate atop senfamda leiriba singsu mathau tai masida police ki achoba thodang lei crime ama thokpada crime adugi evidence mapung phana phangnanaba crime sing adubu ningthijana thamba mathau tai case amagi witness natraga evidence oiriba mi adubu court room da ningthi nungaina tobidrabadi matungda micham amana case amagi witness natraga evidence oibinanaba mi leirakloi mipung khudingmakta achumba wayal phanganba haibasi court ki maru oiba thodang amani case ama thengnanaba court ta chaluba matamda thengnagadawriba case aduna matam sangna logani khalubada court ta case toba tantaraknabagi machak oirakani court ta leiriba singnasu athubada case amabu loishinanaba hona batangai fade haike this delivery system habasida ekoina sumnegi just kaptan judiciary kaptan ko justice delivery system ni haina no targeti ai kapda aranmo igini haina ai tamjege justice delivery system say that delay lebi targeti karai de lebno habasisu ekoi we can't blame it to only one agency police ke yam sawa yam vital role in sabadate particularly when it comes to the question of investigation Kangla Fort Board ki President oiriba Chief Minister N Biren na thobu oiduna Kangla Fort Board ki mifam Kangla manungda leiba General Slims Cottage da famkre mifam asina Kangla manungda leiriba light and sound utliba mong matau amade masida Manipur gi history gi oiba machak yawhanba haibana chingba wafamga loinana Kangla manungda handloom amasung handicraft ki stall hangbana chingba wafamda khanake mifamasi pangthokringai gi mamangda Kangla gi Rose Garden manakta u charakaya thake u thabagi thoram aduda Chief Secretary J Suresh Babu amadi Kangla Fort Board ki member kaya su saruk yake tungda light and sound gan angnana leiriba inner mode ta nga kaya su Chief Minister na luchingduna thadake Chief Minister na Kangla gi hauzik oiriba phibam asidagi phagat hananaba Kangla Fort Board na kanna honari Kangla manungda leiramba joint interrogation cell su handakta hangdok hankhre Hauzik security khara leiriba asi Kangla manungda security leiba oina ubiganu masidi Kangla bu ngak senanaba thambane Kangla manungda miyamna Kangla yengba lakpada kudung sananaba handloom amasung handicraft ki stall khara thamnanaba ngasigi mifamna khanake sound sanga kare maru balayan sound sida koina happy history yanching expression to kana Manipur di puari ari bagi adugi yam phasaba script keno dune aduna masi se koina Manipur gi miyam da madi maroina hogro ibangang sing nahol sing khang be yam ta aduna sigi lainen sound show se gi daily basis ta hongna na bagi tourism gi waraga so magi waraga so gi Kangla Fort Board ki
kangla manung do ibani na madugi prior approval tama by authority ki ayaba malok se Hanagi MLA Bitter Kaisingbu AICC gi Secretary Meghalaya in charge oina khalakpada harau tayamna opagi thorom ama ngasi Congress Bhavan da pangthokre Manipur Pradesh Congress Committee na sinduna pangthokiba thorom aduda opposition leader Okram Ibobi Hanagi Deputy Chief Minister MLA Gaikhangam yauna atei Congress ki MLA amadi thomi kyana saruk yake wangang kiba singna Victor Kaisingbu AICC gi Secretary Meghalaya in charge oina khalakpada nungaiba phongdokpaga loinana magna party sigi damal kanaraba thaba kaya tawrakani haibagi thajaba phongdokna ke Hanagi Chief Minister Opposition Leader Okram Ibobina Victor Kaisingna Congress Party bu mapangal kangkat hanbaga loinana party asibu manglomda sanction hanbada achoba thodang logani haibagi thajaba lei phongdoke University Rahul Manipur se Hanadagi Hona Congress ki yamna North East Assam bi matham da haibitare stronghold ni haidana logiba haibitare Manipur yaudana hoi akoi matham da Assam asoba koi big brother haibitare leibudi lei haibu Manipur matham punamakta masini due regard importance thambi se koi punamakidi koi da pabani haidana mayam punamakta thamjari Lakadoriba Parliament election 2019 then Togadori se awana sidana koi mayam nama kona dana mongol koina na ba mai ba na ba kona si hai ba iwa kong kasi ka ba now si Victor Kaising congratulations PJD Manipur da nauna sagadaba Manipur da nauna sagadaba building kaya bylaw ngakna chatuna saba matam oire haina Mahut Minister Tia Sham Kumar ngase City Convention Center da pangthokpa Manipur Building Bylaws 2018 gi matangda nongmagi oiba workshop kamari leinana paumisingda phongdokre mana makhatana Manipur asi earthquake zone oibana lanai yum yauna tongan ba building kaya sabada khudong thibadagi ngathoknaba section thorang lokat patangai phade niom chumna building sabana khudong thiba thokadaba kaya dagi ngathokpa ngamgani haike A type of disaster calamity may happen in Manipur also. Then because of that, we the disaster ship town planners, state government Mahut department, we have a disaster one-day workshop program to make a building bylaw, to construct the house properly for not facing such kind of unwanted problems and happens. Mahut ki Director N. Git Kumar na India Pumbada in solution ani taramapalgi Mars tha fawbada leiriba sar khudingmak online building chanagadabani haibadagi Manipur su yaudaba yadaba ama oina ngasigi workshop asi pangthokpani haike Tamenglong ADC ki member kunmanga ki manungda taramanga na saugatpa chairman da power pidabagi mayukta Tamenglong and Longmai District Citizens Welfare Forum na September 19 dagi kun fawba National Highway thingba yauna khongjang changsilagani lauthokre Manipur Press Club ta pangthokpa paugi mifam amada forum ge Information and Publicity Secretary A Panmaina BJP gi member tara mangana saugatpa chairman da power pibagi mahutta NPF member tara khaktana saugatpa namsirai Panmai da power pibaga loinana sel kaibagi athingba leirambasu yankre no confidence motion da mai paglabasu non envoyed tare haina lauthorakpani asigumba Democracy Hatpagi Mayokta September 19 gi ahing nongyai dagi kun gi ahing nongyai fawba Imphal Jiri Lambi Bantauba National Project sing thingbagi khongjang sangshin gani Tamenglong headquarter da leiba ADC office da matam kaktana thingbagi khongjang sangshilagani haike problem mayam se atuba manungda government na yingsillaga solve tawbidragadi akanba khongjang adum changsilakni National Highway 37 National Project of the District 48 hours ban tawgani shut down tawgani aduga indefinite shutdown of District Council Office Tamenglong headquarter da indefinite oina akoi with effect from 18 midnight of September 2018 akoi gi khongjang che adum changsi lakani Engineer kaya political gi khutsang bana mating leina thabak tawba ngamdre haina Consumer Affairs Minister Karam Shamna phongdokle Institution Engineers India Manipur State Center na Sinduna Tagil de Leba Government Polytechnic Campus ta pangthokiba yankai mathoi suba Engineer Numit Thoramda Minister na wafamasi phongdokibani ngasigi thoramadu da Joint Electricity Regulation Commission gi Chairman Oiramba M Sham Sundar
Controller of Technical Education Manipur M. Ibomsa, MIT Takelgi Principal Dr. R.K. Hemakumar, PWD gi Chief Engineer Oiramba T.S. Joy Kumar, Institution of Engineers India Manipur State Center gi Chairman K.S. Tembasu Sarukya ke. Karam Shamna, Engineer gi sinfamasi yamna sautok chaningai oiba sinfam amani, leibak ama saukhat hanba haibasi engineer singi achoba thodang lei, adubu ngasidi miyam gi mihut oiriba singna mathau ningthina tawjariba engineer singda khut thingjinduna ningthina thabak tawbangamdre janabiasi hongdokpa chungani haike. Sharing ni wakal saruk yaba dunia share taw putragati ai wakalon je phana leira ju aina kana ma khamda ma share taw dragati kain kana balaite alna sharing taw biyo adugi soidana Manipur ki praja sing chaukalana ba Manipur state chaukalana ba hona ba kanda daita lawriba hana su lawrama ba hojik su lawgadori bani haibadu to hon biyo lamda soi bijage. Directorate of Handloom and Textile Government of Manipur Amade Manipur Handloom and Handicraft Development Corporation na Sinduna nimit tara mangani jathagadaba National Handloom Expo Lamyanba Hizam Irawa 2018 New Delhi gi Janpat laiba Handloom Hatta Speaker Y Kemsan Hodokre Development Commissioner for Handloom Ministry of Textile gi sentang makhada pangthok liba Expo sigi Hodokpagi tharamda Handloom Development Corporation gi Chairman MLA S Rajan General Manager E Jiten Susarukya ke Expo sida Assam Pondicherry amadi Odisha gi stall su yaure General Manager E Jitena Manipur dagi yamna wana purakpani haiduna port ki mamal hen yonbiganu pangthok libasi Manipur gi handloom chawkhatna ba khona bani haike Chairman S Rajena Manipur gi nupi singna handloom na saktak libani Manipur Handloom and Handicraft chawkhatna ba scheme kaya lei haike Speaker Y Kemsana Manipur da handloom amasung handicraft na lawriba thodang yamna chawi Manipur da handloom hena masak khanganana ba Delhi da pangthokpani makhata na Bangladesh amasung Myanmar da su pangthokna ba khonari haike Irawa Celebration Committee Manipurna Sinduna Marfudani Toy Suba Biplabi Biragi Mapok Kumon Thoram Irawa Bhavan Pangthokre Thoramatuda Celebration Committee ki Chairman Dr. M. Nara State Secretary L. Sotin Kumar P. Angau Manipur Kaitel Nupi Maruki Luchingbi Y. Iveni Amadi Party ki Atai Thaububa Singsu Sarukya ke Biplabi Biragi Mafam Dat Laisu Katuna Ikai Kumna Utke Dr. M. Narana Biplabi Birasu Kesampat Kesam Lekaida Insolising Amaga Chamapal Kuntaruki September Tara Mangada Pokiba Lamyan ba Irabot Kaloina Duna Miyangi Ihoda Mangjil Thakiba Luchingba Amane Lamyan Basing Asina Lamdam Asigi Katokiba Ngasigi Mirolna Kangan Matoktai Lamdam Asigi issue Kaya Miyamna Tenariba Sida Ekoina Katokpa Amadi Kangba Ngamba Frup Kanglup Kaidana Nungsina Leminanaba Lamyan Basingna Pamjaramba Wakalol Ngasi Ekoigi Mirolna Ngak Natasi Haike Swasta hi sewa campaign ki manung chana BJP thangmaben mandal na Manipur Press Club ki akoi bagi mfam sing sengdokre Swasta hi sewa campaign ki sarukamo oina Nambol Municipal Council na su sinduna Council ki chairperson CS Basanta na luchingduna Council ki members sing amade staff single loina na Nambol Kaitel ki akoi bada khongchat amasat kre Nambol Municipal Council ki office tagi haukiba khongchat aduna Nambol bulu na na thamse amona kailu na na thambiu habna chingba kholau kya lauke Swasta hi sewa campaign Tamelong district ki oina su Jadonang Park Tamelong headquarter .dc Ravinder Singh na Hodokre tongan ba department district council civil organization na amadi mahiroi chonglomna thoromadura sarugya ke sanitation drive amasu Jadonang Park tagi lower ground fabu chathake thoromasi district hospital Tamelong da su pangthoke thoromasi da CMO Dr. Chambo Goldmai ZNV school Duigalongi mahiroi sing yauna lamtu sengdoke Zitesor TS Satis TS Prem RK Ranel amasung PS Naubigi Aron Bamihat ke chumba wail putoktuna marale bamyoy sing akan ba chairak piu haina ngasi su nongpok sanjenbam community hall da wakan fam chatakre JC amasung nongpok sanjenbam maira pai bilup na sinduna pangthokiba wakan fam aduda Zitesor amasung atopa mi marigi haksang sinau apspa lokthou haina davitauke Kohar ki chairman Funindro Konsamna Mibu Faraga Wail Togdana Hatpa Malim Gilebak Sina Suyade India ki constitution na Suyade Miara Sigi Matangda Langla Langjin Putoktuna Maraleba Sing Cherak Panganana Ba Marilena Basingna Matik Saba Tabak Lokakadabani Haike Haiba Aini Sigi Marumda Adumba Bharti Lami Singa Awang Pukta Tongan Makoyi Promotion Panganaba Makoyi Tongan Badumba Thok Mayam Udanaba
ꯃꯈꯣꯏꯁꯤꯡꯒꯤ ꯔꯤꯋꯥꯔꯗ ꯐꯪꯅꯅꯕ ꯑꯗꯨꯒꯨꯝꯕ ꯃꯈꯜꯒꯤ ꯑꯔꯣꯟꯕ ꯃꯤꯍꯥꯠ ꯃꯌꯥꯝ ꯑꯃ ꯆꯠꯊꯔꯛꯄ ꯃꯁꯤ ꯈꯛꯇ ꯅꯠꯇꯅ ꯐꯥꯈ꯭ꯔꯒ ꯊꯤꯕ ꯈꯪꯗꯕ ꯃꯥꯒꯤ ꯁꯔꯨ ꯐꯥꯎꯕ ꯐꯪꯗꯕ ꯌꯥꯝꯅ ꯇꯝꯊꯤꯔꯕ ꯑꯗꯨꯒꯨꯝꯕ ꯑꯃꯨꯕ ꯑꯥꯏꯟ ꯑꯃꯅꯤ MD Faruqi misi NIA natraga CBI gumba agency amada sinaduna thigat hangadabani mathau khangna tawkhidaba chenaba police singi mathakta action logadabani haina PPF na phongdokle Manipur Press Club ta pangthokpa pawgi mifam amada forum asigi wangangloi MI Khana Tharoism gi mob justice ki thawong ase chanabi oina chatharakpa leibaga sigi afaba maikaida puroidaba thawongni masi thingnanaba lengakna chapsaba thabak paikhatuna lo leiba leibakni utkadabani mioy asina lekhidaba ase police na section dabadagi loktunaba manba thawongni haike aliba lengakta PPF na apin tawjaribadi Manipur da mob lynching ase sikhraba midi halaknaroi Muhammad Faruq na aruiba turning point lam ohenanaba senariba mioy khudingmak yamna fast track court kumba special court ama natragana CBI gumba NIA gumba ama thigal hanbiraga maral leiba khudingmak to ain gi thongda ahakpa chairak PBU Mob Justice Kudakta Lefananaba Manipur Lengakna Thoksilama Semgadabani Faruq Mihat ki mayokta semkiba je sina sangsilakpa khongjang khudingmakta amokok amadi masiga sanminariba lupsingna sogotkani hari hatada leiba committee office ta pangthokpa pawgi mifamda President MM Jalalna Terrorism gi thawdoga sina maram oiduna miyoi kharana kanglup naiba mawongda social media da tongan ba wafam phongdorakliba asi tobiganu masigi mayokta mob justice ki mayokta punna lepminaduna miyara sida chenaba amasung loktunaba sing logi oiba cherak phanganana chatminase je sida solidarity utpaga loinana mihat hupna candle thanduna protest pangthokpada saruk yabiu haike in date 16 phawbada haujiki JSC gi maikaidagi Faruq ki misi siga mari leinana aduga mob lynching ga mari leinana Manipur sarkar da thamgiba adugumba memorandum ama thabak oina pangthokpi daba taragadi 16 gi ahing nongyai matungdagi hauraga pung kun mari gi oiba adugumba mass Manipur masa punamakta sathagadaba mass condemn se masi akhoi all Manipur Muslim organizations coordinating committee amadi akhoi constituent body punamaki maikaidagi mase mapung phana akhoi support tawgani saruk yagani loinana Manipur da leriba ichilinaw punamakna su masi Faruq ki solidarity da yengbira kanda masi ge mass condemn masi gi saruk ama oibiu saruk yabiu sogat minnasi Terrorism gi thokdok Manipur Pradesh Congress Committee na sukana yaningda phungdokre Nambol Kendra gi MLA Loket na pawmisingda Manipur miyam na khutta ain paibagi chatnabi thadokpiu numit aduda police na section daba manba mawong ama sathakiba adusu yaningde matungda asigumba thodok thoktanaba konagadabani haike Lilongdagi Faruq harpada chenaba sing pharaga chairak piu haina anti drug joint committee kairang komidok khabai soina Komido Ketel the Wakan from Chatakre, Committee Gimihut Anwar Sahana, Mara Lay, Late Kangana, Miam Sangduna Puba, Hardbagi Todok, Amukhana Totanaba, Government of Konagadabani, Todo Sigamari Lena, social media, da Kanglup Naiba, Yaba, Wafam, Sandupigan Haike. Palibalinga Gasina, Achumba Wail, Taurakani Hai, Bagi Tazabaso, I go Drug Joint Committee na Tazaba Tamli, Asum Mihadase, Matung the Mob Justice Ase. Amuhan na chatharaktanaba aikoigi mihat pasi aikoi mapung phana maru phangna hakpa chairak piraga Manipur gi parjada parama matung laktanaba tambira si haiba wafam chai thamjari Terrorism awang laikai da miyam na phubada Faruq Khan laikidaba si laibak thiba thokaningdaba thodokni haina UCM na phungdorakle committee asigi IPR secretary BM Yai Masahagi cherolamana Phana yamna mara leiba tarabasu ain chanariba leibaga sigi ain gi oiba serak phanganbagi mahutta mob justice na wayangani haibadi chumdaba thawongni thodo sigi matangda social media da thagalakliba asina micham miyam marakta achouba wathok oinanaba yaba mawong amuk hana asigumba thawong tawbidanaba appeal tawri jenaba miyoi sing police na pharabanina makhata na kanglup naiba comment sing social media da piba lepinaba appeal tawri Terrorism gi wathok MSF na suwakan ba mong da yaning da bafungdu rakle misi asida chenari ba musing pali balenga gasina matik chaba wayel chatha duna cherak pi gadabani thodo sigi matang da social media da kanglup masel yengthina gadaba warol thagat pidana basu appeal tawre
Puwari nainabada nungaitaba thokpa yaba wafam yahundabana chawkhatpa hengani haina Education Minister T.S. Radheshyam ngasi DAM University GP Women's College da pangthokiba 13 suba Manipur Historical Society gi academic session hawdopagi thoramda phongdokre thoram aduda Higher Education gi Additional Director Elibo Yaima Society gi President Sapam Baiga GP Women's College gi Principal Dr. R.K. Tampasana susaruk yake Minister na makatana aikoina puwari hangatna yenglibasi ngasi aikoina manglomda sakhatpa ngamnanaba honabaduna maru oiba pandam ohenpam thoi lamdam asigi record thambagi chanabi phajana leitabagi awaba thengnari basi yenglaga mairoi singna ningthina record thambagi chanabi lehaningi haike koi collection tawramdrabnina lehongdrabnina akoi naina basum ngamdra aduna my appeal to all the members present here akoi satri mayam so appeal tawzening ise koi se Father Tassin Communal Father Tambagi, systematic oil Tambagi Port Sequeda, what Mama Taway Adu Sinu Father practice Tauragadi, Akoyam Pagada and Kanze. ADC member Tarupu Masama Sagi official quarter dagi Tantokpa Hibasi Miyamgi Mihut Amabu, Hantana Yengba, Lengaki Tawongi, Nimit Humnigi Manungda, Makogi Anoba Laifam Singadabani Haina, 6th District ADC Coordination Committee na Fondokle. Sangakum dalay ba ADC wawan da pangthokpa paugi mifam amada committee gi member thangkam lufengna Kumalampak Youth Hostel dat erakiba ADC gi member taruk hongdokna ba khangalakpadagi Chief Minister da haijaduna ADC wawan da member nataba singna leisiliba asi loktholaga hongjinana ba honoringai da karigumba arrangement amata tawdana makoi bu tanthokpa haibasi laibak thibani haike Authorized occupant singna occupy tawraga hojik sitting oiriba Honorable MGC Singna Lepom Hang de Duna Somaina Lamhangda na Lebisi Yam Nuaite Messi Sarkarna District Council Singasibu Hantana Yingba Natraga Tungan indifference attitude indifference treatment si stepmotherly treatment PA Habisi Equina low have Adugin Equina Nuaita Basi Atuba Matamda Sarkarna arrangement Amato Biraga Moy Lepom Chapom Moy family Lepom Chapom to Tangtaba Malayna Sarkarna Tuba Matamda at the earliest, Mashi Erenso Bio Swasta hi Sewagi campaign asi public health engineering na sinduna Imphal West ki Lamphel da leiba DC complex ki Kombire hall da pangthokre Taramadu da Imphal West ki adaksa ke Taruni Devi Imphal West ki DC and Praveen PAC division ki executive engineer Pradhan ward member amadi elected member ke asu saruk yake DC Praveen na lunan ba lamdam ama ohenna ba wasak lauke Swasta hi Sewa campaign gi manung chana moirang da leiba ibudok thangjing laikol gi mfam sing sengdokre Kendra gi MLA P Sarachandra gi lising makhada moirang BJP mandal na sinduna pangthokiba thoram aduda moirang municipal council gi BJP gi councillor sing Kwakta gram panchayat ki pradhan amadi BJP gi thaumi kaya moirang gi SDPO O Surkumar OC Anil Kumar amadi police personnel nupi amadi nupa kya su saruk yakhe Imphal Police na thasigi tarada fare hariba laishram sanjoy sei kuntra taret apopole kidraba El Manglem Sagolmang Khewa hariba mi asi RPF amadi masigilan mi sanglo PLA ga karigumba hiram amata da mari leina de haina Franasigi Assistant Secretary Publicity Banking gi cherol amana sengdorakle Hauzi aten ma brand lokjari Medicline Ambulance Services Manipurna Miyamgidam Hodokchare 24/7 ambulance service Masuda hospital amadagi hospital amada patient puba yumdagi hospital da puhatpa yumda discharge tobagi puthaba amadi Guwahati na chingba Manipur gi mapalda chatpagi ambulance sing phangbiragani miyamna pijariba ambulance ki number sing ase save tawbiyo amadi call tawbiyo Medicline Ambulance People Ambulance Breaking news, Overseas Point in Imphal is about to change lives for many in Manipur. Overseas Point provides all you need for world-class education and jobs in advanced countries. Dr. Raj, the Canadian immigration consultant, is now in Imphal. Visit Overseas Point for a free assessment and first consultation today. With the world-class infrastructure with multi-purpose outdoor hall, kid play area, football ground, swimming pool, tennis court, reception and waiting lobby, classroom, science laboratory, computer lab, library, activity room, cafeteria, where your dreams will get wings. UNACO School, Matram. Goods and Services Tax GST da register tawiraba taxpayer khudingmakna matam chana GSTR 3B monthly return file tawiyu August thagi GSTR 3B
return file tawbagi aroi banumiti lakliba September gi tang kundani Sale changdana return file tawnabagi damakta All Guwahati High Court Building North AOC Department gi Facilitation Center da lakpiduna return file tawi Kanganjariba Department of Taxes Government of Manipur. Enjoy the tastiest bread in town. Manufactured with the highest quality in the most hygienic bakery in Manipur. White bread from Likla Bakery, now Manipur's favorite bakery. Being natural is a way of life, and food that is naturally beautiful, full of nutrients, with no added chemicals. Eat real food and live an organic life. Stay healthy, be organic. Jolip 100% natural syrup amasung capsule yu thakpadagi oirakpa awaba chaitheng hakjangi liver soklakpadagi uchu sengaktaba haksang soktharakpa tumba chaba yaraktaba khong hamba nungaraktaba singbu phanba ngamba amata ngairaba upaidi Jolip syrup amasung capsule diabetes singi damakta Jolip capsule chabiu break matungda me mutaram nokchare makha taba pauda Humudra Humdoirak Suba Chahigi United Nations Day Gamari Lainana UNESCO Club Manipur Amasung Atay Lup Tarukna United Nations Day Tha Amachupna campaign Chathagani Hari. Campaign Asigamari Lainana Professor R. Shivakrishna Memorial Icon of the Year 2018 Salai Holdings Private Limited ki Chairman Narengbam Samarjit Tapiragani Lautokre. Manipur Press Club Pangthokpa Paugi Mifam Amada United Nations Day Observation Committee ki convener Dr. Thokchom Chandramanina Thauram asigi maruoiba maramdi khudong thiningai oiraba natraga mangkhraba Manipur gi lol sing amuk hingat hananaba yokhatpa ngak senba amasung ching amasung tamgi lol khudingmake mayek lehnanaba honagani campaign asi October 19 da loishingani numit asida Professor R. Shivakrishna Memorial Icon gi manasu lauthokani Kundaruk Suba Sector gi Technopol Battalion na ngasi mioi ama WY tablet lising nifuga konana khudeng thabidagi fare polam sing asi Kargi gas box amasung desk board ta hablambani phagat laba polam sing asi lupa crore aninongi oigani phagalaba mi asigi maming LD Soko Khai sei kuntra taru more part 1 Technopol dagini amoromda Technopol Battalion asina sana kilo ama gram kuntra homdoi khudeng thabidagi fare sana asi lupa lakh kuntra mapal lising mapal longi oigani Sanaga konana pharaba mi asina MD Mahamudin chai humphumanga tilong hauribi dagini haidi Bisnupur district ki manung chana laiba ningthokong area gi naharol singna Manipur gi nat chatnabi mahuksa gi phibam kanba masung yokhatpa furup singi marakta nungsi sananabagi mari fagatnaba pandamda macha ibemhal kauba trust ama semkhre trust asigi general secretary angau Devachandrana Kunai asigi sel thumgi film phagatnaba pandamda thabak thorom kaya su paikhatkani haike Nipko amadi emkelna sinduna Manipur gi apunbagi saktam kaiba yaroi haina ing solution ani amada chatkhiba miyam gi khongsat adubu ningsingduna 14 suba Manipur Integrity and Solidarity Day Observation gi thoram andak ki sahi gi su lakliba September 19 da pangthuklagani hairi Hiramasiga mari lainana ngasi kesam patalaiba Nipko gi office ta paumi singa unaba amada Nipko gi president Oinam Premjitna phongdokibada pangthogadoriba observation asigi chairperson na MKIL gi president PH Sakhi Vice Chairperson na Nipko gi President Oinam Premjit, Convener na Nipko gi General Secretary Bishambhor amadi Co-Convener na MKIL gi General Secretary ki Ibiyai mana oigani. Thoram asiga mari lainana ing solution ani amada miyamna khongchat chatuna Manipur gi apunbagi saktam gi matangda lawkiba warep adu amukhana reaffirm tawgani. Manipur gi Housing Framework Agreement na maram oiduna Oiriba tangdu leita daba pibam asigi matangda miyamna kari karamba warep lawgadage haibadu pangthogadoriba mifam asina khanagani. Bharat Sarkar na NHNIM bu themnanaba honabada Manipur gi mafam kayada free thaduna tawningba tawtuna leide masida ngasigi lenga asina su yengduna leithokle Atuba matamda government na makhoi gi mathakta miyeng changadabani thoram asida lamda masida leiriba miyam amade civil society singna saruk yabiu haike matamda Manipur gi lemaida NHNIM na October si yahalodabani loinana Manipur kaina bu wafam am pokhala matamda Manipur gi lebiri ba government na Madu achet pa phiri amongalona miyamgi hunkhangna lawiraba matungduda Manipur si kaidana miyamgi mohutsinda makoina ngak sengadabani habasi koi enkilama dini kogi maikai dagi thamjari lakliba 28 September
नुमित असिदा फुरुप कयागी लुसिंगबसिंग यावना पांथोकदोरिबा सिगुमबा मीटिंग असिदा मणिपुर खुंदामिनेबा फुरुपसिनसु मपुंग फाना सरु याबियु थौबाल डिस्ट्रिक्ट की वांगजिंग लेबा इंस्टीट्यूट ऑफ रूरल एजुकेशन लमदम असिदा लेबा मथौ मसक खंगबा अमदि मटिंग लेबा ओजा पुथोकनबगी पांदमदा चही खुदिंगी पांथोकपा वर्कशॉप हंदक सही की ओइना थासगी तांग 13 दगी नुमित मंगानी चुपना चथरकलिबा वर्कशॉप ऑन रीचिंग प्रोफेशनल एड्स थ्रू एजुकेशन ngasi institute asigi auditorium de lucian kre lucian magi thoramda thobal district ki adm laishram radhakanta institute ki principal rajiv kumar INI new delhi ki honorary secretary hanagi supreme court ki commissioner dr mahavir jain manipur university ki teachers education ki head dr koijam sovita amasung atna school greater noida ki principal levakes jain na maru oibme sing wena sarugya ke workshop adu da sarugya ke ba training sing da appreciation certificate su yentoke Kusem ki pambai logduna san macha logna ba thausil artificial insemination in cattle gi oiba awareness campaign ama ngasi Chandel district ki manung chanba Chandra Potakul da pangthokre thoramadu da veterinary director Hawijam Chauba Chandel veterinary gi joint director KS Surchandra Khulgi Khunbu Hajoi Chothe yauna ate official kya su saruk ya ke Kumbong Indian Garment Bitrak amasung Konthokjam Kendra gi MLA Dr Sapam Ranjan ga khusam naduna Kendra sigi miyoi chama kuntra manga romda Prime Minister Ujwala scheme gi makada lemna gas connection pikre MLA gi yumda pangthoki ba thoram aduda Kumbong Indian gi proprietor Anibom Sa amadi Jila Parishad member amadi Pradhana chingba miyoi kyana saruk ya ke Tharonga mari lainana MLA Dr S Ranjana phongdokhibada Bharat ki oina nupi singna chak thongbada maikhugi awaba mayokna baga loinana haksang da laina kaya pokpa yaba asi kokna bagi damak Prime Minister na lokalagliba khongthang asigi sarukam oina maki kendra asida su gas singa si yenthokpani mamang da su miyoi kaya da gas connection lemna pikre matung tarakpa singda su lemna pina ba thorang tawduna lei haike ing solution tara tarukta khuyatong pukri achobada siraga leiramba yaifaba mutungi misigi matangda hauji phawba police na sar sit thagatabagi mayokta ngasi singjamai chongtham leikaida lamdamadongi miyamna wakat khongjang sangsin kre chongtham leikai social welfare organization amasung poire leimarol apunba lupna khusamnaduna pangthokiba wakan famaduda social welfare organization gi co convener somolana Sahi ani heraklaba misi asigi matangda hojik phawba langla langjin puthokpa ngamdre tha amagi manungda chenaba miyoi sing puthokadabani haike Tongna thadokibano khangdana ma thadokre sahi ani surabase langla langjin phangdabanina siriba mise puthokpi oina ngasigi paliba sarkar sina yamna athuba matamda hairiba mihatpa se puthokpiu haidana akoin phamjaribani dharna se tha amagi manungda hairiba mihatpa se puthokpidaba taragadi akoi tha amagi matunga akanba khongjang changchanjagani DC Kangpupi amasung ADC Sadar Hills na puna sinduna mega food mela ama National Nutrition Mission gi makhada Kangpupi gi M Thomas Ground pangthokre toramatuda ADC Sadar Hills ki chairman Haukulal Hangsing DC Dr Rangita Bali Waikom ADC gi member sing district level officer sing su sarugya ke mela asida naga amasung kuki furuki mahuksadagi sanarakpa ensang sing amadi ensang napi kayamarum su puthoke CMO Kangpupi ADC Sadar Hills amasung kuntran pan subasam rifles na kudaki oiba ana ayek thorakpagi yengsinana basu senake Kangpupi da Kuki community na kunmanga soba sanit ni black day thoram pangthokre Kuki inpi Kangpupi amasung Kuki inpi Manipur gi instruction matungina district asigi church amasung local body singna thoramasi pangthoknake Kangpupi Christian church na thoramasi church campus ta pangthoke amuba firal sing IT road tagi Kangpupi gi main bazar phawba highway gi nakal da thetke Dr T Lungkim amasung atay miyoi kayana resource person oina wangangke nungthil da lekidraba singi mafam da ikai kumnaba utuna kendal thanke Dolai Thabi Jila Parishad member Ningtho Khongjam Sanatomba lamjing makhada Uyumpo Gram Panchayat Haikak Mapal Ward amadi Kaibi gi ward member single luinana Kaibi Haikak Patta nga machali sing tararom thadakre Padasi Kundrakong Kendra gi MLA Lokeshona Pakthok Chokthok hankibadagi miyamda hena nungai halle hairi Bharat Sarkar amadi NSNIM anina santi gi wari sanabada Manipur gi apun bagi saktam kaiba yaroi haina reformist students front na khongjang sangsilakpagi manungchana ngasi su Thobal district ki manungchana leiba Acme Higher Secondary School Yaripok amadi Sekmai Kumbi High School Nongpok Sekmai da khongjang sangsin kre makhata na front asigi thomi singna issue asigi matangda awareness pk
Cross Unit ama Indian Red Cross Society Thawal gi anoba Youth Red Cross Unit ama Waikhom Mani Girls College ta hangdokre niminini chupna sathakadaba Social Emergency Response Volunteer Haiba Hiramda Training Program amasu hokre Thoramadu Indian Red Cross Society Manipur State Branch ki General Secretary Dr. Y Mohan Indian Red Cross Society Thawal gi President KSS Manglem Vice President Deven Yauna Marilena Bami kana saruk yake Imphal East ki Kundrakong Kendragi Manung Chanbai Imphal Cycle Lambigi Yumnam Patlongdat Nongna Sagadaba Thong Ama Hanagi Amanbada Mata Kupsilaga Anoba Sagatpa Manaba Honore Haina Peace and Development Coordinating General Secretary Thaudam Premjitna Phongdukre Imphal Cycle Lambi Koilas Thabagi Manung Channa Nongna Sagadariba Thong Ase Loiba Matamgi Piba Matam Hendoklaga Saba Hobani Foot Nipu Paklaga Kun Sangadaba Thongasi Hana Lady Bathongasigi Nakal Ama Saba Loiraba Matunda Hana Sidoklaga Anova Sagadabani Adubu Hauzik Hanagi Thongdagi Nakal Animakta Machet Patok Halaga Hanagi Thongi Makonda Anova RCC Haizilaga Nona Sagatpa Malana Bahonare Kendra Sigi Mayumanakta Sariba Thongasi Yang Sindaba Haibasi MLA Amadi Marilena ba Engineer Amadi Contractor Singa Manarabra Haibagi Chingnaba Lady Lana Sariba Si Senuk Trabadi Imphal Cycle Lambi Tingbagi Kongjang Sangsingani Haidi Maramasina Anu Lenga Asina Ming Sangbiraga Marine Department PWD Pubira Honorable Minister Masang Hakten and Liming Simbiraga Masin Marilena General by Eswam the Engineer Matakan Ming Sangbiraga Hariba Thomas in Yum Sandu Naunari Concept View Kanchipurda Leba Standard Robert High Secondary School gi Meritorious Prize Distribution Pangthokpaga Luinana Best Mother Award Kusinabagi Thoram Pangthokre Ngasi Thoram Aduda School asigi Principal PS Landoni Devi Residential School gi Coordinator PS Romita Best Mother Award di Khoirakum Ongbi Lukamani Devi Yauna Oza Amadi Mahiroi Kyana Saruk Yake Ngasi numidang pung 3 makhairom taba aduwaida Bamon Laikai Hari Khagok Manakta Leiba Laisham Adogi Sandokpa Ka Ahum Gas tagi haurakpa maina tumna chakre thodo da gas cylinder pokhaibadagi mioi ama soktuna advance hospital da pukhatuna laikanakre Manipur Fair Service na matam sana laktuna makatana hena amang ata tholomgadabadagi kalhore Young Women Health Organization na sahi nipugi makada leibi masa maridagi tadana leibi lukrabi singda tengbang pikre Manipur Film Development Society gi mini hall da pangthoki ba thoram aduda Khetragaon Kendra gi MLA Nahakom Indrajit organization gi president TS Santi Kondhojam Kendra gi MLA Oiramba K Sarat Imphal East ki upadaksa case Estama Susaruk Yake organization gi maike dagi nupi tarada sel gi mateng piki MLA Indrajit na me ka ba sinjak na nupi singda hakteng na amadi na koina na pidi ba saiteng singa si yenglaga me ka ba sinjak thingna na ba punna hona mina ba mathautai haike India ki maming leiraba furniture amadi home product phangpham paper fry gi North East ki ahan ba studio amadi Loyalam Ventures Private Limited na changangai uche konda hangdokre thoramadu da Deputy Speaker K Robindro Nauria pakhang lakpa kendra gi MLA S Vasandra paper fry gi AVP Naresh Thadani Loyalam gi CEO Tarun Kumar Susaruk Yake Ministry of Tribal Affairs ki makhada Tribal Cooperative Marketing Federation na sinduna Mini Adi Mahosap Mela Nupilal Memorial Complex sa thare September kurumdoi fawba sa tagataba mela sta tongan ba chingi furup kayagi khutsa haibagi pothok sing utli hiramasiga mari lena Tribal Cooperative Marketing Development Federation gi manager Panthing Kaisingna Guwahati da Regional Office oiba Federation asina Manipur da ahanbo oina mela asi sinbani haike Hausi sanabagi pau lobirasi Kasigi sanabagi pau da Tha sigi nipan dagi mapan phauba Patna da sathakiba 35 suba East India Bodybuilding Championship ta gold phangduna Mr. East India title lawkraba Wangkhem Mahesbu okpagi thoram ama ngasi Salai Body Sculpture na sinduna Salai Holdings and Private Limited Sagol Bantara Lukram Director Leiba Conference Hall the Pangthokre Limited sigi Conference Hall the Pangthokiba thoram aduda Salai Holdings ke Vice Chairman Narengwam Vishwajit AK Dipanan amade Salai Body Sculpture gi Gym Trainer Khoshnam Doren Singh Susaruk Yake Wangkhem Mahesna
70 kg category da saruk yaduna gold medal orpa aduda Salai Holdings ki maike dagi lupa lising yangkai amadi memento piduna puning thawatke ngasigi mako opagi tharam aduga mari leinana Salai Holdings and Private Limited ki Vice Chairman and Vishwajit na hauji fawada Salai na bodybuilder chatukrom training piri leibaga sigi sakhatpa purakpada masamo faba haibasi yaudaba yade haiba pandam amada Salai na Salai body sculpture linkatuna kunai asigi afaba mayon ama lagnaba honabani haike Jiribam Higher Secondary Playground is a Thariba Taramari Suba District Level Sub Junior Boys Football Tournament 4 and Hari Charan Trophy gi ngasi sanaki ba ani suba semi final match ta JYC Jairol Pokpina Manipur FC bu goal ama Shinoda Mighty Piduna final sankre lagliba tang tara tareta PSG ga final da thengna ragani Makhatana sanabagi pau ben thumjam dagi fangbigani Manipur gi ahanba wina hero ailik ta saruk yaduna haukiba sahida ani supoisan takiba Neroka Football Club amadi ISL gi akanbati mamoriba North East United FC ga ngasi nungtil pungani tabada Khomalampak Main Stadium da soli singani sumna tarar Nepal amadi taramapan gi hero ailik ki pre-season training gi saruk amoina sanakiba friendly match da Neroka FC na North East United FC bu goal ama sinoda maithiba pikre match asida mai pakiba Neroka Football Club gi amatangarba goal adu malem nganba na Kaurkiba free kick crossing amada Australian Sanaroi Arian Glenn Williams na match ki kuntaruk suba minita sanki match asida Neroka Football Club ki Sanaroi M Ashok Sebastian amadi Arian Glenn Williams na match conduct tokiba referee na yellow card utki match asigi official oina referee da FIFA a referee Kennedy Sapam assistant referee 1 national referee MD Latif Ali assistant referee 2 national referee L Prior Bartamadi for official national referee PH Lanthoibana match conduct toki match commissioner oina All Manipur Football Association gi referee instructor Jadov Chandra Hobom na oiki Tokiba friendly match asiga mari lenana North East United FC gi coach amadi Neroka Football Club sangapungi head coach na match asiki matangda tongan ba wakhalon sing thamlagni and of course we have a ball here so we need that for score goals and try our best. This is the most important and after we will see check first my team, respect about the opposite team anytime and that's all. This is the most important for me. For me is this first. My team, my players, to have a good attitude, respect any time, coach and everyone. And I told you, we have the ball here, keep the ball, play properly. And of course, we must go to the opposite goal and score more goals than the opposite team. Do you have any preparation? 8 players from the Northeast region who are I think we're going to be one of the youngest team, I think, within the ISL. That also means when you have young players, you will have probably a lot of energy, but also, how do you call it, the learning curve to adapt to a higher level in ISL. Most of them, they played I-League, so that also takes an adaptation, but I'm happy that we have a big representation of young players from the Northeast, and I always like to work with young players, and we're going to make it as good as possible team that they glue together with the foreigners and make it a positive season. UASC pasoi patuna compound men's team amadi ARSC Kathel Mambina Indian round men's team gi champion oikre Manipur Archery Association sinduna tha sigi tang tarani thoidagi Khomalampak Sports Complex ki archery ground da unit tara taruki nupa amadi nupi archer Manipur tara mathoina saruk yaduna sathariba kuntra super state archery championship ki ngasi pangtuki ba compound men's team da UASC pasoi patuna punna point sani kunmari phangduna ahanba ARSC Kathel Manbina point sani tramapal phangduna ani subamari SIRC Tayelna point sani tratruk phangduna ahun supoisan takhi recommends tingi pangthokibada ARSC Kathel Manbina gold medal match da point taruk phangduna ahanba SIRC Tayelna point amata phangdana ani suba takhi bronze medal match da NSA Khomalampak na point taruk phangduna ahun supoisan takhre
Indian round men's team gi pangthokibada ARAC Kathel Mambina gold medal match da point 8 phangduna ahanba FAC Langthabal na point 3 phangduna anishuba madi bronze medal match da BCAC Thawal Khetri lekai na point manga phangduna ahum su position takhi category asigi women's ki pangthokibada YAC High School amadi SICA Thongju gold medal match da point mari mari sab manabadagi tai sota YAC High School na point 3 phangduna ahan position takhre SICA Thongju na point mari phangduna ni subamadi bronze medal match na Manipur Police Sports Club na point 3 phangduna ahum sa position takhi football masana hena sakol hanaba lisang sinna leptana Manipur gi kasen koyasin bathungna All Manipur Football Association sinduna pangthoktuna lakpa pikliba angang nupa masa madi nipi masa singi waiba grassroots football development program gi saruk amoina ngasisu Impal West District ki manungchanna awang leking tebi football ground da All Manipur Football Association amadi awang leking tebi development committee ki khusamna duna tha taruk pangthokadaba grassroots football development program All Manipur Football Association ki president S Hana Tombana hodokre thoram masida association asigi executive member Ice Maker Sandrasu saruk yakhi Saruk Yakiba All Manipur Football Association ki President S Hana Tombana phongdokibada Asian Football Confederation ki mipung kudimak football sana hangadamni habiki pandamda leptana sangchinduna lakpa program ki saruk amoina pigliba angang singda masana asigi kanaba singkhanganduna masak naiba sanarusing amama wahenaba honagani haiki numit khudingi leptana tha taruk pangtokadoriba grassroots football development program asida pigliba angang sahi tarukgi Nepal mapal tara taramatoi tarani thoyamadi tarhomdoi taramari gi napa masa madi nipi masa Manipur mangada group mari thokna khaiduktuna association asigi grassroots leader marina masana asigi fundamental skills sing mamutana tambi takpigani tha asigi tang taranipal dagi mathang thagi October ama phauba Odisha ki katakta pangthokadoriba kunmari suba senior women's national football championship ta saruk yagadaba Manipur team gi official amani sanari singi under secretary works in the power MD Sheikh Abdul Hakim na sponsor toba tracksuit amadi uniform sing yauna sana khonabagi polam sing yenthopagi thorom khumalapa artificial tap ground da pangthokre thorom masida All Manipur Football Association ki president S Sanatomba general secretary in charge L Jyoti Moiroi amadi atai official sing chu saruk yakhi M Ratan Kumar ke SIC Bobi amadi TS Khunjangambina Manipur team gi coach manager amadi official oina saruk yagani Sanarui sing asi hayeng ayu pung 13 dagi Imphal gi international airport dagi katak ki damag Imphal thadok lagani Kaishamthong Kendra Kangkhutna Thongju Kendra Kangkhutpu maitibu piduna ahan balet W Nipamasa Singh Memorial Kendra Wise Likam Knockout Open Kang Tournament ki semi final sangkhre Kangkhut tarahomdoi na gurumari thokna khaidoktuna mamang thagi tang kunithoi dagi wangoi longjam lekai community hall da sathariba tournament asigi ngasi sanakiba ani suba quarter final match sa Kaishamthong Kendra Kangkhutna Thongju Kendra Kangkhutpu panjal taramari manga da maitibu piduna semi final sangkhibani hayeng ahum suba quarter final match oina Wainam Kendra Kangkhut amadi Nambol Kendra Kangkhut ka sanagani Thagachari makhatana atopa pau khara Mahut Minister T. Shyam Kumar na More Town bu Luna na thamnaba Worker and Trade Association More Watamda Dustbin Lainanaba Selgi Mateng Pirakpagidamak Association gi Maike dagi Thagat Pufungurali Association gi Office ta Pangthokpa Paumisinga Unabada Watam gi Secretary T.S. Sekarjitna More bu Luna na thamnanaba Paikhatliba Thabakki Manungchana Dustbin kaya More Bazar gi Mafam Sing Custom Preventive Force More Amadi More Police Station da thamba hori haike Nasau Gram Panchayat ki MZ Narega gi beneficiary lising ani chamanga kuntrama panda job card fangan kre Nasau Community Hall da pangthokiba thoram aduda Bisnupur Kendra gi MLA Govindas Konthauzam amadi Department ki official kya susaruk yakhe MLA Govindas Konthauzam na job card paiba singna isagi mi khanduna thabak shubagi hainabi thamsi saukhatpa lamdam ama oinanaba saukhatpa Gram Panchayat ama ohelasi haike Wangjing Tentha Kendragi Manung Channa Laiba Tentha Marongbalgi Kongdobidagi Iren Pauba kilometer ani makhairom sangba lambi semba horpabu Young Organization Club Tentha Tuangban amadi Laikai gi Maira Paibi Singna Nungaiba Fongdukli lambi asi haukiba chahi kunlom asi phibam phatana lakpani adubu TS Jadumani na
हाइजरुबदा लंबी असि सेमजिनबा हौरपगिदमक अपेनबा फोंदोक्ली था असि तरानिथोइदा अरुणाचल प्रदेश की तवांगदगी लमथारखिबा एशियन कार रैली मोरेदा थुंख्रे रैली असिदा थाईलैंड की कार तरामाथोई म्यांमार की अनी इंडिया की तरामाथोई पुना कुनमरीदा मियोय हुंफुमरीना सरुक यारी मखोइबु ट्रेड सेंटर दा टेक्नोपोल डिस्ट्रिक्ट की एसपी डॉक्टर एस इबोमसा एडिशनल एसपी रॉबिन्सन ना तराम ओके खोंगचरसी लेबाक मंगा फाउदुना चटलबा मतुंग था असि कुंतरेता बैंकॉक दा थोंदुना टूरिज्म कनक्लेव अमा पांगथोकनी हाइना टीम लीडर रोमियो मैतेना फोंदोक्ले इंटीग्रेटेड चेकपोस्ट ची सांग सिंह लुइसलबा मतुंग नुमिदांग वरम पुंग तरुक खरा हेलकपदा म्यांमार की दमक मोरे लांथोख्रे हौजिक मखाताना इंगसागी पाउ फंगबिगनी Environment Directorate की फंकी पंगसी गोई की पाइंगा सामने नोजु की पाउदा क्वाइट की साखिबा सेल्सियस डिग्री कुंत्रा तरुक 10.3 क्वाइट की इंगबा सेल्सियस डिग्री 10.5 नुक्सित याविसिंग मंडल की सांग मैक्सिमम दसादा मरफु 33.5 मिनिमम दसादा निफु 3.52 ओइखी ngasi nong suki pagi sang sino 10.3 millimeter ni hauze aribada maroi pau amukhana Manipur की मपान लेरिबा सानरोई सिंह स्टेट का चानबा थबक हेना पिदुना स्टेट की ओइना लेरनबा अंगम मोंग द होनरी हाइना चीफ मिनिस्टर एन बिरेन फोंदोख्रे चीफ मिनिस्टर एन बिरेन लुचिंगदुना खैरबन कैथेल सेंदोपकी थबक चथख्रे amadi कोर्ट केस अमा थेंगनबदा मतम यामना लौबना मियामना कोर्ट बु नोंगमो नोंगमगी थाजबा मांगनबगी मचाकनी हाइना डेप्यूटी चीफ मिनिस्टर वाइजोय कुमार हाइख्रे ngasi goina dia sibnet zo pamotang solution jare meng tabiri basingbo mukahna khurum jare